ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩ ꯏꯊꯟꯇ ꯆꯥꯔꯛꯑꯒꯦ ꯀꯦꯅꯤꯁꯨ ꯌꯥꯎꯗ꯭ꯔꯦꯕ ꯀꯦꯅꯤꯁ ꯌꯥꯎꯗꯕꯒꯤ ꯃꯔꯝꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯚꯣꯠ ꯂꯦꯞꯄꯅꯦꯕ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯃꯣꯏ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟ ꯏꯂꯦꯛꯁꯟꯒꯤ 2025 26ꯒꯤꯀꯣ ꯑꯗꯣ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯦꯞꯄꯅꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯤꯜꯂꯦ ꯀꯣꯂꯦꯖ ꯌꯨꯝꯗ ꯍꯜꯂꯛꯄꯗꯁꯨ ꯊꯦꯡ ꯍꯜꯂꯛꯄꯒꯨꯝꯕ ꯑꯩꯒꯁꯨ ꯄꯥꯛ ꯎꯅꯕ ꯁꯪꯗ꯭ꯔꯦꯕꯀꯣ ꯆꯥꯃꯤꯟꯅꯕꯁꯨ ꯌꯥꯗ꯭ꯔꯦ ꯐꯪꯗ꯭ꯔꯦ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯏꯁꯣꯔꯅ ꯆꯥꯔꯅꯤ ꯉꯁꯤꯗꯤ ꯑꯗꯨ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯔꯛꯇ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯇꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯀꯦꯅꯤꯁꯇ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯁꯦꯁ ꯃꯥꯁꯨ ꯑꯗꯨꯝ ꯐꯕꯅꯦ ꯑꯩꯅ ꯃꯨꯟꯅ ꯈꯪꯕ ꯑꯉꯥꯡꯅꯦꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯔꯒꯗꯤ ꯀꯣꯂꯦꯖꯀꯤ ꯑꯗꯩ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯈꯔ ꯃꯥꯡ ꯊꯥꯛꯀꯗꯧꯕ ꯃꯥꯜꯂꯦ ꯊꯕꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥ ꯂꯩꯅꯤꯡꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯐꯒꯗꯕ ꯑꯉꯥꯡꯅꯤ ꯈꯜꯂꯦ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯇꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯂꯦꯞꯄꯤꯕ 5th ꯁꯦꯃꯤꯁꯇꯔꯒꯤ ꯕꯣꯠꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀꯦꯅꯤꯁ ꯌꯥꯏꯈꯣꯝꯗ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯁꯞꯄꯣꯔꯠꯁꯦ ꯐꯨꯜ ꯇꯧꯁꯟꯕꯤꯔꯣ 마저 와자라버네 시 하이닝ꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯁꯨꯝ ꯐꯦꯁꯕꯨꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯇꯝꯕ ꯌꯥꯎꯔꯒꯁꯨ ꯀꯦꯅꯤꯁ ꯁꯥꯏꯈꯣꯝꯗ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯩꯁꯦ ꯚꯣꯠꯁꯨ ꯈꯣꯝꯃꯤꯅꯦꯕ ꯆꯥꯁꯨ ꯆꯥꯕ ꯚꯣꯠꯁꯨ ꯈꯣꯝꯕ ꯇꯧꯕꯅꯦꯕ ꯃꯥꯏ ꯀꯥꯞꯇꯁꯤ ꯂꯩ ꯁꯛꯇꯤ ꯎꯠꯂꯛꯀꯦ ꯍꯣꯔꯦꯟ ꯃꯥ ꯌꯥꯎꯗꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯥ ꯚꯣꯠ ꯀꯥꯔꯀꯥꯟꯗ ꯑꯃꯨꯛ ꯄꯨꯟꯅ ꯆꯥꯔꯛꯑꯒꯦ 마도지 ꯊꯕꯛ ꯌꯥꯝ ꯆꯤꯜꯂ ꯂꯩꯔꯦꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯃꯨꯛꯕꯥꯡ ꯅꯝꯗꯕꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯀꯦ ꯂꯥꯁꯇꯪ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗꯗꯅ kuirabei hana manam nungsi kini siaw kan haung sa bro kam to nung nungsi nau sa ba hek hukradik masak to kawe khom masa ka sak sa Aman sa sige. Us, iba ka rin. Hỏi. Tunggu sini.
괜찮아 mấy cái đang happy rồi. 이거 보자 이거. đang happy sẽ tăng happy. 밥을 이거 해야 돼. Kìa, video giống cỡ mà thấy lùi ấy. 깍대. 저 하울 참 얼마 안 입어. 비디오를 좀 하기로 쓴 겁니다, 얘는. Mà tôm thì để ra rồi. Sao phải sao rồi sao đấy. Quy này lép bùi qua. Em có trả sân mà rồi. Thấp tầm nào một ông cái tàu. Maroon oil.
Sorry. Video yang memang hampir hari video sih lo senjata guys dan video sih mata anglo sih lagi like share subscribe comment tahu kau bikin no masa ama ina kini sih tu su kau bikin no mau ada buat ada view Manipur college itu mibe sih now so dan nyaro gati sorry sungsoi so dan na kini sih buat ada view Manipur college itu mibe sih now nyaro gati कोई भी नुसी भी ना फाइनेंस सेक्रेटरी द लेपा कैनिस साइक होम दा बहुत था बियो हंजन हाय ना वारो बिगनो मथंग दसु मु अहाव वंग सारक के बाय यार मनी यार बा